Central amasung State Force na khulngakpa kaya phagalakpa ki thawong ase yaningde phajin kiba khulngakpa sing condition amata yaudana thadokadabani amade athuba matamda miyamgi laingak ama semgadabani haiba demand tawraduna ngasi ningthaukhong bazar da wakat mifam chathakrai ningthaukhong apunba women wing na sinduna pangthokiba wakat mifam aduda saruk yakhiba women wing asiki president RK Tombi Sanana paumi singda hai Manipur na President Rule Thamjilaga Central amasung State Force na Manipur mache tana kaidanabagi damak khulngakliba sing phariba ase mama oibi sing na yabang ngamloi khulngakpa singda ek kaya pansaliba ase matungda amuk hanna tawbigano maira paibida phawba State Force na khut tharakliba ase yamna phajadaba thawong ne asigumba thawong ase matungda amuk hanna tawdanaba Governor da memorandum ama pisilagani haina mahakna makata ke Amaromda thanga esigi manung chana laiba moirang khunau daso maika yadongi maira paibi singna khulngakpa phaba yaroi phakhiba khulngakpa sing condition amata yaudana thadokadabane athuba matamda Manipur dagi PR lokthokuna anoba lengak ama semgadabani haiba demand da miyamna wakat mi fam chathakhe Ekoi ngasidi ningthaukhongda lairiba ekoi apunba women wing na ekoi gi chapchaba wareba kireba ma lauraga ekoi kanoda governor da memorandum ama bisin jarage ai haibadi khulngakpa sing phaba yaroi condition yaudana phagi basing adusu thadorakadabani matung manau da khulngakpa sing kano arambai gi cha sing na singba phagalakliba mayam ase matung manau da maram chadana phagalakliba mayam se phagalakpa matamda ekoi di masi tinthab laitana koi sarkar mapi mapa pandri sarkar se asi taksin pamsu laitre koi di kaino mayau rodagi ningthau pana lakpa iramda Manipur da mapi mapa palhandre aduga haujingna moina tawningma mo kai India government na tawraiba monopoly se koi laiba ngamaroi aduna haiba thuba matamda lengak athuba da sembidana chief minister ama hapiraga party manungi nungaina da punamaga to miyam do utpiganu